Actually, asi akhoi bazar mayam loina yauraka tingali se akhoi na pami se chapcha na karino pami se sarkar na moina hana hairi se eviction lokthokte patda leba akhoi ki jingha kubba grocery board leba adu mayam bazar na loina sarkar ki taraga adu lokthoe aduga kona la ka akhoi ki building da khar sokba JCB na khar thoba adu khar nungai taba leba mayam sinda akhoi ki 50 year 100 year ki mamang da building saba lei aduga akhoi ki bylaws lai se 1961 da adu ki behalf da akhoi na sarkar da gi hangi se akhoi na kari to ga doba chapcha na la ka ama notice pi radi pha ga doba adum la ka akhoi JCB da gi thugai ba hai gi se adu di khar mayam singna ten da ba hai ba ta ne to ga doba to rani adu ai su chapcha na mayam singda pau pi radi pha ga doba dana building da adum dozer hai badi chai cha ma gi building da dozer ama na sokba matam da mayam na khwai nungai ro asi ki hujik ki building anoba saba nate ari ba dhama yauri asina ha hujik ki di mayam na punsal laga indefinite hairi aduga sarkar lagi kari pau leire kari leitaba adu di yengaga tawrani eviction hairi se akhoi ki footpath encroachment toba footpath mathagda jinga kinba adu kumba loinamak loktok dio haina haiba adu mayam na loina yanaraga ahan bada moi lakrai mamang da loin lokthoe hujik se moi lai se amuka hairi se footpath da ki building ki aerial view lo raka thugai ni haiba ti paule chapcha na moi na su chapcha na khangde sengna haiba da akhoi na su khangde moi na su khangde ab bazar mayam da ki khangnan ba ama darkar lai pami se karini adu aidi mayam ne yaw raka masa ki moi da hai raka asi bhau na ki hele asi bhau chaure adu aidi thugai ba na lai rani natra di asi bazar se pura thugai ba ta rene nala ki size na ka matung da